Security Force Singna Lona Thingkhraba Lalhoulup KCP PWG gi Cadre ani Phare Hairi Security Force Singna Thawbal District ki manung chana leiba khongjom kheba chingdagi Pharaba Cadre ahong sangbam naubi sing chahi humphut ngakpi gani nifuni thoini Hairi Hairiba mioi adu khongjom area da miyamdagi nampu safuda senkhai tungkhai chathabada chenabani Hairi mioi adudagi M20 pistol ama magazine da yoramba kapa yariba maru ani mobile ama sim ani two-wheeler ama fagat pangam ki Hairi makha tarakpo ina Security Force Singna Lalhoulup asima ki Cadre ama mayum maktadagi Phare Hairi ba mioi adu Thawbal District ki Tentha Khunjau dagi haujikna Imphal East District ki Khurai Kongpal Laisram Laikai da leibani Hairi mioi adudi Maibram Tomba Singh Elias Loya chahi nipuni thoini mioi asidagi 9mm pistol ama magazine da yoramba kapa yariba maru taruk mobile ani amadi sim card ani amasu fagat pangam ki Hairi